ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ paragliding site ꯑꯣꯏꯔꯤꯕ Apaiba Khugang Yumthong ꯈꯨꯗꯤꯡꯃꯛꯇ ꯑꯐꯥꯎꯕ ꯄꯥꯏꯂꯠ ꯑꯃꯃꯝ ꯂꯩꯕ Malemgi tourist ꯀꯌꯥꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯐꯝ ꯑꯣꯏꯔꯤꯕ ꯃꯍꯧꯁꯥꯒꯤ ꯐꯖꯕ ꯀꯌꯥꯅ ꯌꯣꯝꯂꯕ Angakpa Khugang Bir Village. Bir Village Himachal Pradeshki Kangra districtta lay. Khugang asi 1600 CE adwaidagi Bengalomdagi sangsilakpa immigrant-singna khundaba horakkibani aduga 1960s adwaidana Tibetan colony haina khangnaba mafamduda Tibetan refugee-sing sangsillaktuna khundaba horakki. Mafam asi India gi tanattana Asia masa pumbagi oina paragliding capital hairagasu khangnaba India khakki nattana apunba Asia gi oina khwaidagi wangba highest paragliding site oiribani. Asitta nattana Malemgi oina second highest paragliding site su oiribani. Khugang asida Asia gi oina ihan hana paragliding World Cup phauba pangthokre. Khugang asina host oiduna national amadi international competition events kaya marum pangthokre. Mafam asida nungtigi mioi 2,000 hena laktuna parachute chingba sijinnaduna nongthakta pairai. Bir Khugangi population chada 40% di pilot oi. Mafam asida September dagi November tha faubagi marak asibu flying season hairaga khangnai. Khugang sida Malemgi mafam kaya dagi paragliding sport pu pamjaba player kya amadi masing thingamdraba tourist lainingba kya marum lai. Paragliding flight parachute na chingba kaya gi take off taubana Bir Khugangi 14 km north ta chatlaga leiba 2400 elevation oiba bilingi lamhang amadagi paikhatli aduga landing amadi tourist singi laifam safamna chaugan kauba mafam aduda oihalli. Bir Khugang da leiriba jingsang pareng aduda hauriba uwa sing adudagi silakpa nongsit aduna paragliding flight sing take off amadi landing taubada safety oihalli. India amadi Malemgi mafam kayadagi masing thingamdraba tourist lainingba amadi mahairoi kayabu mafam sida lakningbagi ikhau langba pokhalliba maramsing. Ahanbada Khugang asi mahausagi fajaraba asang aman amadi singsang kayana koisalli. Ani subana Khugang asi ihang hangba flat oiba maramna safety oina paragliding flight sing landing amadi take off tauba yai. Aroibada Malemgi khwaidagi wangba singsang pareng Himalaya mafam asidagi uba phangi. Don't forget to like and subscribe.